Kumja Lisingani Kungani Twigi Mpsc na louba Manipur Civil Service Combined Competitive Prelims Examination gi leiriba Chayetnaba singase Mpsc na Numit Mangani Manungda Khongthang amatta Loukhatlaktrabadi Law Court ki Mateng Louragani haina Democratic Students Alliance of Manipur DESAM na phongdorakli Hiramasi Gamari Lane na Kwakatia da Labor DESAM gi Mayai Loisang Dangasi Pangtoki Babaugi Mifam Amata Mahiroi Loop Asigi Secretary Education Oinamro Mesta Hai Kumja Lisingani Kungumdogi April Kuntrada Manipur Public Service Commission Mpsc na louba Pangthokiba Manipur Civil Service Combined Competitive Prelims Examination Lisingani Kungani Duda Paper 2 the question ani Chayetnaba amadi aranba yaure question ani asi Chayetnaba amadi aranba yaubuna maramoraga examination adu da saru kyakiba mahiroi singna question singi negative marking laibana pau khumpiram kide paper asigi question number kuntraga mathoi da hangliba question asi Kumja Lising amaga jamapan mari putra taruki Common Admission Test CAT da su chap manana hangba thengnai Examination asida di answer ki da chumba option amakhak yauki adubu MPSC na louba examination asida di CAT gi examination da yauriba chumba paukhum adu khak natana atopa chumba paukhum amasu hapchilaktuna question asigi answer ki da achuma paukhum ani yauki amarom da paper asigi question number humphugamathoi da hangliba wahang adu Kumja Lisingani taragi Javier aptitude test XET da su hangki test adu da hangliba wahangi ahanba statement asi MPSC na hangba wahanga manai adubu wahang asigi conclusion gi sarukta piriba wahang asida asoiba yauba Thengnei wahang asigi conclusion gi sarukta yauriba wrongly haiba wahai asi irakpana maramoiraga wahang asigi paukhum gi option sing asida achumba paukhum amata yaude wrongly haiba wahai asigi mahutta XET gi test strongly haina iba adugum MPSC gi wahang asida iramlapadi answer ki da piriba option A asi chummi adubu wahang asida wrongly haiba wahai asi yauba maramna wahang asi lale asigumba Chayetnaba sing asina maramoiraga mahiroi singna paukhum piram kide wahang ani asigi Chayetnaba madi aranba oiba maramna haukiba GS paper 1 gi examination da MPSC na answer oiba yaba option ani yaurabadi grace mark pikibagum paper asigi wahang ani asigi grace mark pikadabani hiramasigi matang da mahiroi loop asina MPSC da haukiba July 18 da che pisinduna Chayetnaba sigi matang da khanghanki du bahauji fauba MPSC gi maikedi gi paukhum am fauba pitana leiriba se haksina lawi karigumba ngasi tagi numit mangani faubu gi manungda Chayetnaba singa sigi matang da MPSC na khongthang amatta Loukhatlaktrabadi taragadi mahiroi sing amadi miyam gi interest da law court ki Mateng Louragani haina mahang makhata Hairiba issue asigi matangda 2024 gi July 19 da MPSC da che thaki adubu hojik phawba MPSC na masigi chap chaba pakumam phau pidana leiribse masi desamna yamna angakpa amadi numit kunni henjala asi phawboda MPSC gi maikai degi karigum wafam am phawba asoiba aranba makhak leire haidana haigra phawboda masi semdorakta baibse MPSC si aranba mi ngatana yomaba MPSC commission gi examination conduct tawriba authority am oirabra haibse desamna hangba phawi aduna masigi Chayetnaba se numit mangani phawbugi manungda MPSC na masi sengtorpam thoi karigum masi sengtorakta ba taraga अखोई लो कोर्ट की मतेंग लौरकांदा तोंगान तोंगान बा अपील कया MPSC की मथक्ता देसामना लौखटलंगनी हाइबा वफमसी थमजरी